Image Paodam miyang tabiri basanggu Yumnam Anuradha devina ikongno krumzari. Housing maruiba pauda. Kosim na lauba class 12 ki exam ngasidagi tungan ba center samaga amada pangkukli. Ek Bharat Shrestha Bharat Rusa sarugama oina debate amasung dance competition pangkukli. Loinana Pulwama gi Lathaporada saito ekrabat jawan singge ningsang kubam hangdokrai. Housing pausan no pizari. Council of Higher Secondary Education Manipur Kosemna Lauba Class 12 ki exam ngasidagi hawkibak loinana exam ase asoi angam yautana ningchina pangthungna bagidama police na ningchina ngaksanduna sathari. Jaliba chahi sida Kosemna Lauba Class 12 ki mahiroi lising kumapan chamaga nipu marina exam thari. Class 12 ki exam asida puna mahiroi lising kumapan chamaga nipu mari thabagi manungda science stream da nupa mahiroi lising tara chamriga marputara aduga Nupi mahiroi lising mapan chanipan humbudra mapan punna mahiroi lising kont chahunga humbo mapan exam thari. Arts stream da nupa mahiroi lising mari kunmanga nupi mahiroi na lising mari gannipu punna mahiroi lising nipan ga chanipan yangkai matuina exam thabagloina na nupa mahiroi chambriga ahum amasung nupi mahiroi chahunga taret punna mahiroi chatrika amana commerce stream da exam thari. Exam thagadariba center gi masingna chingtamba anima pulaga district taramari asida chamaga sumna amani loinana SOOC invigilator amadi student organization punamangna council na piriba amadi tawgada thabak tharam punama section yangsan bagloinana hena phaba amadi ingsekpa exam oina bahonari amaramda ngasidagi haukiba class 12 ki exam asiga mari leinana Manipur gi chief minister Nongthamam Biren amasung education minister TS Radhisamna Mahiru Shinda ya proposal piragli. Ngasidagi hauna Council of Higher Secondary Education Manipur Kosemgi miyang makada pangtokleba Higher Secondary School Examination 2020 Ziribam District ki oina Ziribam Higher Secondary School amadi Borobekra Higher Secondary School Center ani asida Mahiroi punna chaniga maripudara mangana exam thari. Ngasidagi haukiba exam asida MSF Jiribam District Committee ki President Eres na Pomisingda Pongdorakpada School gi OC Invigilator amadi Council gi Flying School na yamna phazana yangsinduna exam santi oina thaki adubo exam hall kharagi thongnauda textbook je machet aiba langtorakpa kaya Borobrika Higher Secondary School Center da thengnarakhe haiki Maramaduna mahiroi amadi oza singna niyam sumna tungi apaba mahiroi puthoknaba honaminase haiki Naga singi pambi maru marang hunbagi chauraba kumai luingai nina lakpada chief minister and Birena Manipur miyamda thamoi sengna ya proposal pibagaloinana harautayan ba phungdoragli kumai asi Naga singi inakulaba culture and heritage adugi mangal thaktukli Luingai ni kumhina lakpada lamda masida nungai yai phaba ekoi masengi marakta machin manau oibagi maridu chesinaba oirasano haina chief minister gi pauzan palli Taramatoi suba Manipur Bidhan Sabha gi lisingani kunge ahanba budget session ngase governor gi warolga loinana haudokre ayupung taramatoi taba matamdagi national anthem ga loinana session adu haudoke Manipur Bidhan Sabha gi speaker Yumnam Khemsana preside tawduna haudokiba sahi asige ahanba budget session oibana senbar chahi lisingani taramapan kunda sarkar asina tawkiba amasung tawrokadaba project scheme gi matangda governor gi waronda phongdoke governor gi address adu MLA P Saratna move tawbagaloinana MLA Awangbo Nuimaina second tawki Governor Pikiba Warola Duda Sabagi Pungning Chingsiningai Oibadi Miam Namatam Sangnadagi demand tawtuna laklaba LP Chanahale Nupi Angang Sing da Chataba Kram Kaya Tengana Bagidama district Kudimakta Nupi police Hangdogle Amadi Nupi Angang da Chataba Kram Singidamakta first track coursing Linkale Haina Governor Apundoki Governor ki warola duda makatar duna sarkar asina state asigi aningba apamang ngaktuna
थमनबा अटेपा फिरेप लेजै स्टेट असिगी मियामना कुइनदगी तालकपा डिमांड अदुबो खंगलदुना यामना सिंथानिंगाई ओइबा अमना मणिपुरदा इनलाइन परमिट चनबा हौरे अहाकी सरकारना इनलाइन परमिट पिनबा ऑनलाइन पोर्टल हौदोगले अमदी मियामना परमिट असि ऑनलाइन दा अप्लाई तौबा लौबा यारगनी अहाकी सरकार असिना स्टेट असिदा शांति थमनबा होनरी स्टेट असिदा सिक्योरिटी की एनवायरनमेंट असि सिंथानिंगाई ओइना फगदहन मंगमले तोंगा तोंगांबा इंसर्जेंसी ग्रुप सिंगी मेमोरेंडम ऑफ अंडरस्टैंडिंग सही तौनदुना कदर चटुका निफु मरी महौसा की पुंसिदा हलनरख्रे खुलाई पाइदुना लालहोरिबा तोंगा तोंगांबा कामलु सिंगी वारी साननबा थोंगलावना हांगले नॉर्थ ईस्ट स्टेट सिंगी मिलिटेंट सिंगी ओइबा स्कीम फॉर सरेंडर कम रिहैबिलिटेशन की मखादा कदर चटुका निफु मरी अमदी लीडर सिंह हौसे फावदा सरेंडर तौरख्रे मसिगी मनुंगजा चामंगा हुम्बुद्रा मरीना चाही अहुम लेरमलबा मतुंग रिहैबिलिटेशन कैंप थादोख्रे सरकार असिना ड्रग के मायोक्ता संगसनबा लांट अमदी ड्रगना समाजदा पीरिबा अवासै थेंग कोहनबा थबक संगलेप्तना पाइखले चलिबा सही असिदा हेरोइन किलो 19 अमदी लुपा क्रोर हुम्फुनिपान लोंगे WY tablet सिंग सिक्योरिटी ना फगत पंगमखी एगर लिसिंग ओम रोमदा थरंबा पोपी पाम्बी सिंगयांता तुना मंगंख्रे हेरोइन चमदे ब्राउन सुगर के मफम होंग होंगदुना लेबा सुंगफम सिंग तोगाइख्रे मसिगी सैथेंग असि समाज असिदा यामना खुदोंग थिनिंगाइने मसि पुनमंगना खुसमनदुना थिंगननबा अमदे होनबा तंगाइ फदे अहाकी सरकार असिना स्टेट असिदा लेरिबा नुपी अंगांसिंगदा चथरिबा मियट मिनै थिंगनबा डिस्ट्रिक्ट खुदेमक्ता नुपी पुलिस हांगदोले हाइनसु गमनागे वरन फोंदोखि ngasi gi mifamda senthungi bibak supuriba chief minister and birena taranithoi suba business advisory report putoke ingso lisangani taramapan kunda sel puthake menkhanaba supplementary for grant putoke tungda finance ki charge supuriba chief minister ne chenpa sahi lisangani kunkuma toike budget estimate putoke chief minister ge warolda kendra ge taramari suba finance commissioner raja sarkana pigani haibadege hantana piraki masina maramoiduna senthunge awaba ohele मसी तरमरी सोवा फाइनेंस कमीशन ना हंथबा प्रोजेक्ट सरकपदगिने मणिपुर सिक्योरिटी आर्मी पैरामिलिटरी फोर्सिंग थाखुदिंगे फॉरेन लिकर दिमापुरदगे बॉन्डेड वायर थमदबा मणिपुर लिकर प्रोहिबिशन एक्ट असे एमेंड तौबा बथौ तारे चीफ मिनिस्टर ने ngasi पुथोकिबा एस्टिमेट बजेट स्कूल सेक्टर दा स्किल डेवलपमेंट दा नासिंगदा चानबा थबक पीबा तोंगान तोंगानबा सेंट्रल स्कीम सिंग थबक ओइना पांगथोकलबा याउरे हेल्थ सेंटर दा CMSD की मखादा मखाताना चौथुनबा होनरी हाइबा वफमसु चीफ मिनिस्टर ना सवादा थमखि चलिबा था फेब्रुवारी थासगे ओइना हिल लीडर्स डे अमसुंग मियाम गे नुमी थासगे तांग कुनिथोय थांगजा नुमिता पुना पांगथोकलगनी विजिटर सिंग ना मकोगी इशू सिंग आइबा ओइना ऑनरेबल चीफ मिनिस्टर दा पिशनबा हाइरे मखाताना ट्रांसफर पोस्टिंग रिक्रूटमेंट सर्विस का मरी लेनबा टेंडर पीबगा मरी लेनबा थबक सिंगदे खनारोय हाइना सेक्रेटरी टू चीफ मिनिस्टर की चरोलमना हाइरे मिनिस्ट्री ऑफ ह्यूमन रिसोर्स डेवलपमेंट गवर्नमेंट ऑफ इंडिया के मखादा यूनाइटेड कॉलेज लंबोंग चांदिना सिंधुना एक भारत श्रेष्ठ भारत रुसागे सरुकमा ओइना यूनाइटेड कॉलेज लंबोंग चांदिना डिबेट अमसुंग कल्चरल डांस कंपटीशन अमंग से पांगथोखरे थरमदुदा डॉक्टर BD Tumdal Principal United College Lambong Chandina Atoiba Mitung Amasung Dr. MD Mustaq Ahmad Program Coordinator Ek Bharat Sestra Bharat Rosana Tharamok Oina Sarugyaki Tharamaduga Marilainana Atoiba Mitung Oikiba Dr. BD Tumdal Principal United College Lambong Chandina Pongdorokpada Ngasigi Tharambasi Ministry of Human Resource Development Government of Indiana अपुनबा अमसुंग अमता ओइबा इंडिया अमा पुरकनबा पांदमदा पांगतोकपा थरममनी थाखुदिंगी ओइना चथगदरिबा थरमबा से हंदकी ओइना मध्य प्रदेश के कॉलेज अनिगा पीयर कॉलेज ओइनादुना मध्य प्रदेश के जगोई इसै अमसुंग मध्य प्रदेश के मरमदा डिबेट पांगतोकपने हाइखि थौरंगी मनुंग चना डॉक्टर डोमिनिक टी हाउकेव Assistant Professor United College Lambong Chandina Speaker Oiduna Education will bring more development in Madhya Pradesh haiba topic ta pangthokiba debate sangtamnaba aduda Rimtha Hutinna ahanba amasung PS Joycelyn Anana anisubata ki Madhya Pradesh ki culture and dance ta
pangthopa jagoi sangdamnabada ISB Nimal amasung mahake kanguna ahanba SR Ningnering amasung mahake kanguna anisuba amasung Priya Suwang Lamkang amasung mahake kanguna ohumsubataki Housing India ki city chamada smart city oinaba semgat saganabagi honariba asigi manungda ease of living amadi municipal performing ge survey chatariba asida Impal city bu masak thopa smart city ama oinadabagi damak satariba survey asida miyamna mapung phana sarugya bio haina ngasi city convention hall da pangthopa pongwisangka unabada mangota commissioner amzoina pongdokre mangna hai housing department ki oiba survey report thousand bage matam ngasi loire chada 90% yogani haibage asa lay adubu city asida leiriba miyam ge mod lobagi survey de adumak February ge tang kumapan phawa chatagodariba sida miyamna sarugya biduna isa ge apamba mochang phongdokpiu masina Impal city bo smart city ama sangatpada asoba kudung saba ama oigedaribani haida phongdokhi February ge tangka amadage smart city chamada Chatarakiba is of living survey asida Impal city ge oina housing phawbada feedback 93 tamak lakli hariba survey asi February ge tang kumapan phawba satakadaba maramna government of India na piriba target adu yaunaba leiriba prajamyamna hariba survey asida sarugya bio haina mahana makataki ngasege pamisanga unaba aduda mahotki director TS Harikumar Singana hai hariba survey asida miyamna hena saruk Yabada Kudung Sanaba Lagliba Ningtau Kabadaki Hauraga School College Kaitel Hospital Bank Amadi Office Singda Kem Taunaba Semsare Maru Aina Haurakliba Naha Singda Makoigi Oiba Feedback Sing Asi Priority Tamli Maramasina Kem Asi College Amadi Institute Singda Hauragani Sadra Singh Hena Survey Asida Saruk Yahan Nabagidamak College Amadi Institute Head Singda Letter Singh Thakre Amadi Makatana Miyam Tinba Kaitel Amadi Hospital Bank Office Nursing Bada Survey Camp Achi Sataragani Haina Pongdoki I'm all student union to Manipugi Nauna Thopuna Bakan Karaba Singda Certificate and Topagi Thoram Pangtokre Nasi Manipur Press Club the Pangtoki Bataram Duda I'm all tribe unit Manipur Atumge President RT Akhilna Haikibada Matam Khara Sayanaba Labadake Imani Student Unit Manipur Asi Matau Tautuna Leranki Adubo Handa Kulgi Mio Sing Amasung Tongan Tongamba Body Sing Tanarabatunda Imal Student Unit Manipur Asi Hanagum Matau Tona Bahonare Imani Student Unengi Oina Nauna Tau Pogodaba Kan Krabasing Adugi Manungda Achung Liant Ate President C.H. Tangboy Vice President Songtu Dampo General Secretary L. Ngairong Finance Secretary Yawi Nauna Thopuna Bakang Krabasing Aduda Certificate Sing Sukusinake Pangtokiba Paugi Mipam Aduda All Manipur Student Union Amsugi President Peter Lystrom Democratic Student Alliance of Manipur Desangi President Namairapam Editions Sadugaki Ngasi Nungtent Ziri News Network ZNNG Conference Holder Pangtokiba Paugi Mipam Amada Paumisinda United Clubs Organization Lakipo Kasar Assam ke Advisor Lieutenant Colonel Arambam Gorkiso Singa Veterana Haikibada Ngasi Chirabangi Deputy Commissioner ge Mapamda Manipur ge Honorable Chief Minister da Pipinaba Memorandum Ama Pisanaba Laksakibani Memorandum Matuda Point Manga Yauri Point Sink Aduki Manungda January ke Tanka Amadige Manipura ILP Implement Kibasi Haining Alatena Tagasadi Adobo Ngasi Assam ke Kasada Ladeba Maitei Mitei Ekoisu Kanglita Ngaktani Aduna Aikuina ILP as implement Taunaba Honabada Ekoishu Tawai Haksang Yauna Saruya Zakibani Adubo Zirbam the Ladeba Ichini Inau Singi Mapumda Lakwa Matamda Kudung Satabakaya Mayang Nariba Ase Karadang Oidabasu Kumtopina Bahajadi Maru Aina Zirbam Romda Lakpada Dharma Karma Asibagi Poloiba Lakwa Matamda Yamna Kudung Sataba Amade Poloiba Yaudana Lapa Pawale Kre Maramaduna Aikuina Mayong Nariba Kudung Sadabakaya Asige Kanbiraga Manipur Government Karakom Tokyo Haiduna Manipur Government Kasada Ladiba CSO Ge Mikey Dagi Apple Tozari Hana Pondoke Assam Rappels More Battalion Sinduna
Adulant Rehabilitation Center ki angang sing da sana kona bagi polam sing gen thok pa loina na center se gi members sing su yauba chaklen amasu samina kray ICP more da pangthoki ba thorom da angang sing na activity care utke thorom masi sinbi bagi damak center ki mai kai dagi Assam Rifles bo thagarakle Thawal district ke Hairok police station ge manung chanba Hairok pa 3 Champra Thong Maya da Leibati and Memorial Academy Kangaudana Horapa Maina Chakpadagi Amangata Nang Kraba Adubo Ningon Club Hairona Selgi Mateng Pankre Ngasigi Selgi Mateng Pangkiba Aduga Mari Lainana Ningon Club Hairoki Secretary General Sophia Kundong Mamna Pondorakpada Haukiba February Tang Taramatoi Amadi Taranitoigi Lonaba Hingi Taurangbam Janishore Allies Inau Apokpa Laikidraba Nabagi Yum Yauna Mahake Apokpa Bapagi Mingda Linkasabati and Memorial English School Amadi Boarding Mainatumna Saktuna Yamna Sauna Amangata Tokuna Hosega Awabata Duna Ladyba Aduda Saruki Yazabo Oina Ningon Club Hairokna Selge Angamba Matenkara Pangzabane Mahok Lampok Torokpa Matamda Mateng Oinaba Hairokta Atubada Fire Service Station and Matambiu Loinana Hairok Nganganaba Hairokta Linkatkiba SPO 300 Asi Asigumba Kudung Tiba Togduk Sing Asi Tokpada Karada Oidabasu Kanjaba Kamnaba Palibalengak Asina Training PBO Amade Hairokta Nisha Tingbadasu Makoibo Mapung Pana Sinlan Birabadi Hairokta Nisa Laksenba Lainangamgani Haiki Directorate of Information and Public Relations Government of Manipur Sinduna Basics of News Reporting Game Matangda Sayol Anigi Oiba Short Term Course Ama Kasturba Girls High School Jiribam Da Amadi Impact of Social Media Game Matangdana Zaduna Memorial College Longmai None District Pangtokadori Jiribam District Oina Chalibatha February Tang Taratretagi February Tang Kumapan Pawa Aduga Noni District ke Oina Chalibatha February ke Tang Kunmari dege Matangtha March ke Tang Taripaw Pangthokari Coursing Asida Yauningba Miyoi Singna DIPR Headquarter Office Kaichampat Zeri News Network Office Jiribam All Jiribam Working Journalist Unit Jiribam Amadi Sri Kuigai Kambai Principal Jaduna Memorial College da Darkas Patient Bayagani Hana Directorate of Information and Public Relations ke Jerolamana Hairi Haukiba February ke Tang Taranitoi ge Ayuka Anganbada Manipur Central Jail Sajiwada Sikiba Lilong Dam Makadege Sek Waris Apopale Kidraba MD Hasamodenge Misi Esigi Semkiba JSigi Miuchanga Manipur ge Chief Minister Amasung SP Taubal SP Imphal West ka punapamina duna yanaba purakpadege JSC na sangsangane haina tawramba khongjang sing matang parage oina suspend tawre ngasi pangkiba mipam aduna yanaba purakiba wafam sing adude Manipur government ke maikei dagi siriba misi asige achumbalang lalang jen tidoktuna asumba puthongna bagidamakta magistrate inquiry amatawba inquiry ke report adoname kuntrani ke manungda government ta submit tawwa Sajiwa Zelge Sector Number 7 da Numit Adu da Duty Taba Personnel Ong Kodakta Suspend Tauba Asibagi Imong Manungge Khwaidagi Nangnaba Miyoi Amada Masaga Chanaba Government Job Amapiba Amasung Ex Gracia Oina Lupalang Manga Imong Manungge Miyoi Singda Kodakta Piba Hairiba Yanariba Wafam Sing Asi CM na Tabak Oina Pangtolagani Haiduna JEC da Thazaba Piba Dake Kongsang Asi Handokune Adubu JC na Human Rights Commission da case ama file tawduna misi asida chanaba miyoi sang dande pinaba khongjangde makatana sangsang ke gani haina JC ke convener Haulana Habibullah na hairi Panbayabati Hauki January ke tang kuntared amade kunipan ge lonaba hingda mayang Imphal Irong Jesaba Salamasoba Tumukhongda izan mangalaba matung halaga hundoklamba yaripog tulihal mayai lekai dage Wasima Chahi Taramapant Apokpa Zaire Udent Mihata Chenabani Haba Lilongda Makada Leba MT Sek Waris Chahi Kunmari Apokpa Hesamodent Faduna Zelda Thamkibane Laikhidraba Sek Waris Sajiwal Zelda Kes Asagi Matangda Trial Sataduna Lakibane Mangonda Wasima Hapagidamak Laikai Miamna Paduna Miatpani Haiduna Akpaserak Pinaba Haikibasu Laikrabane Ngasi dage horaga lagliba tang 18 fawa numit 3 ni supna
Machi Police Station ge manung chanba mapamda ain kaina thaba kanipambi sing manganbagi drive ke Technopoint District Police ke makada nap amadi 8 MR ge kanguna chathare driver se ge manung channa ngasi Technopoint District Police CDO 8 MR amadi nap ki team yawa SP Technopoint Thoksom Brikamsina Lusingba Assistant SP Ops Technopoint Manihar Oshi Masi PS MD Riaz yawa team asina High Court Village ke Chingsange lam eka taratreta aina kaina tharamba kani pambi sangmangan ke Amaram dasu Nap District Police Kangpokwe Imphal East Amadi West Home Guard CDO Tim Singh NCB Forest Official 9th IRB Mahila Battalion Amade 1st MR Battalion ge Kangbu Yauba ASP Nap Saklemba RK Amadi TS Brindana Lusingba Amadi Oshi Nav Chandra Kumar Su Yauba Combined Team Amana Ngarang Saigondo Police ke Manung Chanba Waichai Village ke Lam Ekar Maripu Amadi Liro Nepali Village ke Lam Ekar Tarada and Kaina Taramba Kanipam Bisang Mangan Kray Hidam Siga Mari Lainana Na PS da Kes Amalau Kray Haide Pibari Tang Taratarukta Pangtokadariba Run to Four Nation Haina Mingtonba Mega Marathon Asida Media Person Signal Kadaba Track Suit Ngasi Polo Ground Manungta Leiba Amsage Office de Yantokre Hariba Mega Marathon Asigidama Media Committee Ki Chairmana Ngasige Track Suit Sink Adu Yantoke Hariba Marathon Asili Singani Tarama Panda Pangtokani Taramade Adubo Leiba Ki Irang Namaram Oiduna Yaitokibane Haide Hariba Mega Marathon Asili Singani Taretage United People's Front na Run for Your Nation Haina Mington Duna Lamdam Asida Ladiba Miambo Haksang Pana Lainanabage Pandamda Sinduna Lakibani Haide Pulwama terror attack Saito Aikraba CRPF Jawan Nipugi Mapamdangasi Lebaksana Ikai Kunabu Uli Pulwama Ge Lataporada Leba CRPF Training Center Saito Aikraba Jawan Singing Mapamda Senior Official Amasung Atay Force Personnel Singna Ikai Kunabu Udkray Laikitraba Jawan Singidamak Sabaning Sing Kubamsu Ngasi Handokray Lising in Taramapan gi February Tang Taramarida CRPF Zawan Singh Puduna Lakpa Bas Amada Jes E Mohammed terrorist na Pokainaba Olympic Tana Yauba Gari Ama1000 attack Satakibane Union Home Minister Amit Shah Polwama attack Saido Ikraba Jawan Singh Mapam Ikai Kunaba Udkray Mahana Haikibada Tona Paraba Jawan Singh Kamati Makogi Imang Manungda Makoina Ima Leba Kidama Katokiba Singh Ado Indiana Matam Supada Ikai Kunaduna Amadita Women Kamba Utana Lehauragani Haiki Lising ani tarani to the Delhi the talk about Thodo gang rape case the Maralayaba Misakama Oidiba Vinish Sarmana Mahapu Kanpinaba President Ramnath Govinda Pisin Kiba Mercy petition Boya Kidaba Duge Mayukta Supreme Court Tarakiba petition Adu Court dismissed of Craig Mahapu Zelda Yamnatina on Naibi Badake Mantan Stability Oibangamdre Hase President Kantha Bidre Haiduna Supreme Court petition Pikibani Santanadi Vinesh Sarma mental problem like the Haike, Mana Pondo Kibada, Mahag mental illness, Lady Haibage, record sing at the President, Pisan Bada, Yahodre, Adumanama mental illness, Laina Kadisu Late Haina, Santana medical report Utki. Satiraba crime, Chatakiba, Musing Aduna, Makoibo, Hatkadoba, Numid Ado, Tengta Hanaba petition, Matang Pishili, Odagliba Masida, Awaba. Tariba victim dage crime adubo chatikeba maraleraba mioi shingdana judicial system na sokolabra haina hangnarakle convicting lawyer AP Singna Nirbhaya Mama Asa Devida kaidongnung dasu fasi tawroi hairambale krabani Maraleraba Singh Mukesh Kumar Singh Chehi Kuntrani Toy Pawan Gupta Chehi Kunmanga Vinay Sharma Sai Kuntaruk amasung Aksik Kumar Chehi Kuntramathoi January gi Tang Kuntramathoi da Hanaba Trial Court amana Rai Pikabado Asum Yetokuna Laglebini. Hauzik Sanabagi Pauda. All Ziribam Sport Association AZS Jiribam Nasindana February Tank Om the Ziribamba High Secondary School Preganda Tim Taramanga Sarugaduna Chatarakiba 13th Zirika Invitation Football Tournament 2020 Gingasi Sanakiba Quarter Final Lake Groupingi Master MPSC Amadi Chiru Sina Gol Ani Chanaduna Draw Oki. Hayengi first mass Nungtingi Pung Taranitoy Makaida SPYA Kairang Amadi
WYFC Wangzing aduga second match dana nungtingi pung animakai da UBFC amadi FC lamjau ka sanagani hauzik aroibada maroiba pau amane bizari kosim na loba class 12 ki exam ngasidagi tongan ba chantai chamaga amada pangkukli Ek Bharat Shrestha Bharat Rusa Sarukama Oina debate amasung dance competition pangthokkhre loinana Pulwama gi Lathaporada Saito Ekraba Jawan Singhe Ningsang Khubam hangdokkhre Imis Paodam ngasigi de matang ngasida loijere ming tabiri besangbo amukana krumjari